ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯨꯗꯅꯤ ꯍꯧꯖꯤꯛ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯁꯤ ꯀꯥꯏꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯁꯤꯒꯤ ꯏꯃꯥꯏꯒꯤ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯅꯪꯂꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯗ ꯑꯃ ꯑꯍꯥꯟꯕꯒꯤ ꯋꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯦꯝ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯑꯅꯤꯔꯛ ꯑꯃꯨꯛ ꯇꯧꯔꯦ ꯑꯅꯤꯔꯛ ꯁꯨꯕ ꯇꯧꯈ꯭ꯔꯦ ꯑꯅꯤꯔꯛꯇꯨꯒꯤ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯕꯗ ꯍꯦꯟꯅ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗ ꯊꯕꯛꯇꯣ ꯌꯥꯝꯁꯜꯍꯜꯂꯦ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯋꯥꯍꯜꯂꯦ ꯌꯦꯡꯁꯤꯟꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯑꯩꯈꯣꯏꯁꯤ ꯂꯩꯔꯤꯃꯤ ꯍꯧꯖꯤꯛ ꯂꯩꯁꯨ ꯂꯩꯇꯦ ꯌꯦꯡꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ ꯑꯍꯥꯟꯕꯒꯤ ꯀꯥꯏꯈꯤꯕꯗꯨꯗ ꯀꯥꯏꯈ꯭ꯔꯗꯤ ꯐꯔꯦ ꯀꯥꯏꯈ꯭ꯔꯦ ꯄꯥꯈ꯭ꯔꯦ इसिंग हंधखरा मतुंगा खोंगंग खुकंग मतमदुदा सेमजन साजनबिबगी वखल लैते अदु नुंग इसिंग खरा लापदा तौसनरगा सेमजन साजननबा तौसननबा मियाम द सो तौबा उच्चाइबा अदुनि तौरिसे अदुगा ngaranggi sisu mangjauना निनी हुमनीगी ममांगदा करिगुंबा मखोइना हाना एडवांस होना खरा हप्ता अमगी ममांगदे एडवांस होना लेबाक लौदना खोतना सेम सादन तौबिरम तारगदि सिमकि थोकद्रा थोओइद्रा हाइना खल्ले अदु मखोइना खुदत्ता इसिंग जार हेंगलेबा इसिंग मिनट अमदा फुट अम काराइबा इसिंगनि अदुगी मतमदुदा अदुई तंजादुदा तताला चामलासु लेबाक गाड़ी चाम थौजलासु मेनबा नंगो अदो इखोइगी लैकाइसिदगी आंगांसिंग नारोलसिंग अहल्लोनसिंग थोकना मी चहुम चमरी थोकना मेननबा इन याम कन्न होनाई आइगी थबाक यौना हाइबदि फुट मरी मुक्की चांगदा फुट मरी मुक्की लेवलदा सोरोकी ग्राउंड लैमाइसे सिसिदगी फुट मरी मुक्की चांग थोंगलबनि थोंगतपदु इसिंगदि सुम वांगतपदि अदुम लेप्तबनिना इखोइना थोलिबा लैबाकु इसिंगना तांखतनरएबा इसिंग पाव अखोइगी मपी मपा पांदबदौना लैरे हाइबनिनाको हौजिकसे हाइदि ngasai अखोइगी काइरकपगी तंजासिदा कनासु लाक्तब्रा लाक्ते लैते अखोइ तनि वारिसि इखोइ लैकाइसि लैबा इखोइ थुमिबा युम चाम चनिसे सिमंगाइरे वारिसि हाइबदि लैतेबा मवोंग मालहनबा उच्चाइबा मियामदा अखोइ तविना अखोइ अदु लागमिना हाइबा याननबा अदु मै मवोंग खरा लाक्चबै वानेबा अदुग चप चाना इंटेंशनली मसाना तौनिंगना थबुक तौनिंगना आई तौदब यादे आई थौनी काइदो अदु नति मोंग मालहनबगी वानी अदु हौजिक हौखिबा अहानबगी थुम्बसु सुमाइना थुम्बने मरक्किदुना खिजितंग इसिंग दु पीको सिदै खरा हंदै अदुगा अहुमलक सुबसे सिनो क्वाइदगी हेना साथी अहुमलक सुबसे हुजि इमुंग मनुंग चंबे यादे बुरु पुथरे खुबुम यौवे पुदबदा सोतेब अहानबदा अदो सिगी फिगमसि यौरमनेबसे अदो सिगी अखोइगी थोइबा लाइबा इसिंग इचाउसे करीदगी लाएना अखोइगी पाबुंगी वखलोंदा करी वखलददी मसी अरोइबा मोइगी करी एजेंडा लाइबना मनुंग द कैदौ अदुदि खंगे मोइगी लेकोल छाबगिनि खंगे नत्रगा इवन मोइगी यम इंफम थुनबगी मोइ फॉरेस्ट डिपार्टमेंट गी मी मोइगी अचो सांग पुरोगा मोइ हेता एनी मफमदगी एनी लौवेबा दो सुमाइना मी यम थों कया मी यम थों अराउंड चनी चहुमदगी यम टेकना लाइफम चफम खंगदबा हौजिक लान की सिचुएशन जो इबनिना पैसानुदा तनम खंगदबा रखदा कोइ लैरिबा मौंग मतौसिदि कोइ याम तिना येंगदा नुंगाइतबा अदगी मपी मपा पांदबगी टाइपता कोइगी
ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯉꯝꯗꯕꯒꯤ ꯇꯥꯏꯞꯇ ꯋꯥꯈꯜꯁꯤ ꯈꯟꯖꯜꯂꯛꯄ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤ ꯏꯁꯤꯡ ꯀꯥꯏꯔꯤꯕ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯥꯏꯗꯤ ꯊꯪꯅ ꯊꯪꯅ ꯑꯍꯨꯝ ꯀꯥꯏꯔꯤꯕꯁꯦ ꯏꯁꯤꯡ ꯊꯪꯅ ꯊꯪꯅ ꯏꯁꯤꯡ ꯑꯍꯨꯝꯂꯛ ꯀꯥꯏꯔꯤꯁꯦ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯣꯏꯕꯒꯤꯅꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯣꯏꯕꯒꯤꯅꯤ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯏꯁꯤꯡ ꯀꯥꯏꯔꯒ ꯋꯥꯏꯊꯧ ꯒꯣꯂꯥꯏꯗꯒꯤ ꯎꯁꯣꯏ ꯄꯣꯛꯄꯤꯒꯤ ꯆꯤꯡꯗꯒꯤ ꯂꯩꯕꯥꯛ ꯂꯧꯋꯦ ꯑꯌꯥꯕ ꯄꯤꯔꯛꯄ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯕ ꯋꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯕ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯅ ꯂꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯃꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯇꯨꯀꯠꯆꯕ ꯑꯗꯨ ꯉꯁꯤ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏ ꯒꯥꯔꯤ ꯑꯩꯈꯣꯏꯅ ꯊꯤꯡꯉꯦꯕ ꯃꯔꯝꯗꯤ ꯊꯧꯕ ꯌꯥꯔꯣꯏꯅ ꯃꯔꯝꯗꯤ ꯉꯁꯤ ꯂꯩꯕꯥꯛ ꯄꯤꯔꯝꯃꯒ ꯃꯔꯝ ꯆꯥꯅ ꯂꯩꯕꯥꯛꯇꯨ ꯄꯤꯔꯝꯃꯒ ꯑꯩꯈꯣꯏꯅ ꯊꯣꯜꯍꯧ ꯇꯥꯔꯒꯗꯤ ꯉꯁꯤ ꯊꯣꯛꯏꯕ ꯃꯌꯥꯝꯅ ꯋꯥꯔꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯑꯁꯤ ꯅꯪꯉꯝꯃꯣꯏ ꯃꯁꯤ ꯑꯩ ꯃꯌꯥꯝ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯄꯤ ꯃꯄꯥ ꯄꯥꯝꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅꯗꯤ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯏ ꯃꯥ ꯃꯁꯥꯅ ꯌꯥꯝ ꯆꯥꯎꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯤꯑꯣꯏꯅ ꯄꯜꯂꯕꯗ ꯑꯦꯝ ꯁꯤ ꯑꯕꯗꯨꯜꯂꯀꯤ ꯃꯁꯥꯃꯛ ꯐꯤꯜꯗ ꯊꯣꯛꯂꯛꯑꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯂꯩ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯂꯩꯕꯥꯛꯇꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯃꯑꯣꯡꯗꯗꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯀꯤ ꯁꯥꯏꯠꯇꯒꯤ ꯂꯩꯕꯥꯛ ꯀꯣꯛꯈꯠꯂꯒ JCB ꯑꯅꯤ ꯇꯧꯔꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯇꯧꯔꯒ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯝꯅꯔꯒ ꯇꯧꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯩꯕꯥꯛꯀꯤ ꯗꯔꯀꯥꯔꯅꯤꯅ ꯂꯩꯕꯥꯛ ꯄꯩꯐꯝ ꯂꯩꯇꯕꯅꯤꯅ ꯂꯩꯔꯥꯏꯗꯒꯤ ꯀꯣꯠꯂꯒ ꯍꯥꯞꯄꯁꯤꯗꯕꯨ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯤ ꯌꯥꯝ ꯋꯥꯡꯈꯠꯂꯛꯄꯅꯤꯅ ꯀꯟꯕ ꯉꯝꯗꯕ ꯃꯈꯣꯏ ꯏꯃꯨꯡ ꯌꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯐꯨꯜ ꯀooperation ꯄꯤꯔꯒ ꯂꯩꯀꯥꯏꯒ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯁꯣꯏꯔꯤꯁꯤꯗꯤ ꯍꯟꯗꯛꯀꯤꯗꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯣꯏꯕꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤ